President's role na state asigi law and order ngakpa ngamdrabani na Union Home Minister Amit Shah moral ground da fam thadoklo hairudebagi maram leite haina Federation of Home FOHK President Sapam Cha Jadumani na fongdorakle Manipur da President's role PR thamlakraba matung state asida housing oirakliba law and order ki matang da ngase kabo lekai Julalen da leiba Federation of Home ki office da pangthokiba pawgi mifam amata wafam asi fongdokladuna mahakna hai chahi ani suzillaklaba irang marak asida President rule thamlakle haukiba February 16 da thamlakhiba PR ase tha ani mapung farakadore adugo President's rule na hauzik Manipur da thokliba irang ase laksenba ngamlabra haibasidi achauba wahang amane hauzik National Highway singda maning tamna chatpa ngamnadre Union Home Minister na tha sigi nipandagi state asigi lambi khudimakta maning tamna chathok sasin toba yahalagani haina lauthokiba du mai pakpa ngamkhidre maragasida lo kaina paiba khutlai sing lengak da sinarakadabani haina lauthokiba du su cookie sing na ngak na chatre cookie sing na khutlai thadok loi haina phongna India lengak da singnare tampa khakta da law and order ngak laga chingda na law and order ngak pangamdrabani na President's role ase state asida fail oire haibudu mayek sengna takle masigi tekchak ase Union Home Minister na pufam thoi law and order ngak pangamdraba Union Home Minister Amit Shah moral ground da fam thadoklo hairuitabagi maram leite haina mahakna fongdokhe mahakna makhata na hai hauzik state asida oiriba fibam asida miyam gi mihut singna wafam amata fongdoktana leiriba se yamna laibak thibane lamdam asida thokliba thodok wathok singda miyam gi mihut singna miyam gi yaifanabagi tamak thabak tawfam thoi hauzik thengnariba lan ase maitei singa cookie ga thengnaba lan natte lan ase lamdam ase gi yelhomi singa cookie singa thengnabane Maragasida aronba lalong ama oina hauzik state asida delimitation gi thabak chathanaba thaurang tawrakliba ase yelhomi sing muthatnaba thaurang amani haina mahakna makha takhe Hojik Myanmar ki thomjale mayam singsina akhoi population da achoba saphuma piba da natana drug ta aduga tongan ba forest sing Ija policing kokthok tana tawri mayam sing mayam loi khangrabani masi mayam sing sigi damakta ngasi leiba PR na thabam talokba udri PR leiba PR sina tapa khaktam loi da chatpa chingdana loi da leitaba adugi phiba mamada thamba taragadi PR leijabana phare aduga PR leiba thamiba sigi ek tawriba loan order ek tawriba Amishana singam sungtam gi oiriba koki amasung mitai amasung koki amasung yeromi singi oiriba posira sabmana baming thammagamdraba amasung loida ngako ngamda taragadi ma pham thadokna hena phai habo phumjima ai thamjili